ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯣꯔꯦꯗ ꯆꯠꯊꯈꯤꯕ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟꯗ ꯀꯨꯀꯤ ꯅꯨꯄꯥ 13 ꯗꯤꯇꯦꯟ ꯇꯧꯕꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯂꯛꯄ ꯑꯃ ꯌꯥꯎꯅ ꯃꯤꯂꯤꯇꯦꯟꯠ 3 ꯐꯥꯔꯦ 3 ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯕꯣꯝ ꯁꯥꯕꯗ ꯆꯪꯕ ꯑꯃꯗꯤ ꯂꯥꯟꯒꯤ ꯃꯆꯥꯛ ꯀꯌꯥ ꯐꯥꯒꯠꯂꯦ NRC ꯆꯠꯅꯍꯜꯂꯨ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯅ ꯁꯤꯟꯗꯨꯅ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇꯒꯤ ꯔꯥꯖ ꯚꯕꯟ ꯒꯦꯠ ꯐꯥꯎꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯣꯡꯆꯠ ꯑꯃ ꯆꯠꯇꯨꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈ꯭ꯔꯦ ꯂꯅꯥꯏ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯅꯤꯡ ꯇꯝꯅ ꯆꯤꯡ ꯂꯩꯕꯥꯛ ꯀꯣꯠꯄꯗ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇꯕꯅ ꯃꯍꯧꯁꯥꯒꯤ ꯁꯛꯇꯝꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯦ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯑꯦꯝꯕꯨꯂꯦꯟꯁꯀꯤ ꯁꯔꯚꯤꯁ ꯄꯤꯔꯤꯕ ꯃꯦꯗꯤꯂꯦꯟ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯥꯐ ꯃꯁꯤꯡ 150ꯗꯒꯤ 70ꯗ ꯍꯟꯊꯔꯦ ꯇꯣꯂꯣꯞ ꯇꯪꯈꯥꯏꯗꯪ ꯄꯤꯔꯤ ꯍꯥꯏꯅ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ ꯄꯤꯕꯥꯔꯟ ꯍꯥꯏꯔꯛꯂꯤ ꯅꯣꯔꯊ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯆꯦꯄ꯭ꯂꯤꯅ ꯃꯦꯁꯅꯥꯝ ꯅꯩꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣ ꯌꯥꯎꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ BSFꯀꯤ ꯑꯄꯨꯟꯕ ꯐꯣꯔꯁꯁꯤꯡꯅ ꯉꯁꯤꯁꯨ SDPO ꯆꯤꯡꯊꯝ ꯑꯅꯟꯕꯨ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯅꯅꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅꯤ ꯆꯤꯡꯅꯕ ꯃꯤꯑꯣꯏ 13 ꯚꯦꯔꯤꯐꯥꯏ ꯇꯧꯅꯕ ꯗꯤꯇꯦꯟ ꯇꯧꯕꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯑꯃ ꯌꯥꯎꯅ 3 ꯐꯥꯔꯦ ꯃꯈꯣꯏꯗꯒꯤ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯌꯥꯎꯅ ꯕꯣꯝ ꯁꯥꯕꯗ ꯆꯪꯕ ꯃꯆꯥꯛꯁꯤꯡ ꯑꯃꯗꯤ ꯂꯥꯟꯒꯤ ꯄꯣꯠꯂꯝ ꯀꯌꯥꯁꯨ ꯐꯪꯂꯦ ꯃꯤꯑꯣꯏ 4 ꯑꯃꯗꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ngasi more amadi akoiba mafam kharada combined force singna combing operation chathabada detain tawkhiba mioi 13 gi manungda fagalaba kuki militant ni chingnaba taret adudi George Hall Khosa chehi kun Muno Veng ward number 7 let go len dongel chehi kun manga Zion Veng Jungo Hau Haukep chehi kun tramari Zion Veng Myanmar dagi lakba Nengimau Namfalong Myanmar Jangkhomang Baite chehi kun mathoi Munnom Beng ward number 7 Netngam Lupo chehi yangkhai manga Yangau Pokpi village amadi Jangu Khohau Lupo Yangau Pokpi ni Atopa mari amadi thoina chingnaningai leitabadagi thadokre hairi Mokoidagi Chinese hand grenade ama Kantru gram 10 sulfur powder ni chingnaba gram humpu nongmei maru chama supna ani bom sabada changba machak kilogram aniga gram Chamanga kunmanga nongmei maru haknaba belt ama camouflage jacket amadi tupi amamam mobile phone mari money purse ama identity amadi Aadhaar card mari asina chingba phagali hairi amaromda haukiba numit kharani asida chatharakliba operation asina maram oiraga moreda amadi anakpa kuki khunsingda lautuna leiba ngamdabadagi Myanmar da chensin khiba kuki militant ani ngarang ayupung 8 lom tarakpada Myanmar gi Namphalong market manakta Myanmar army ga kapnabada sire aduga kuki militant ani amasu Myanmar army na tongan ba mafam singda chathakiba operation da fare hairi Manipur da thuba matamda National Register of Citizens NRC chatnahallu haiduna mahairoi singna Imphal da Raj Bhavan gi gate mamangda leptuna kholau kaya laukhre ngarang mahairoi lup taruki apunba mifam ama phamlaba matung athuba matamda Manipur da NRC chatnahanna ba khongjang sillagani haina lauthokhibagi matung inna ngasi Imphal College tagi hoduna Raj Bhavan gi gate mamang tamna khongchat ama lakhi Khongchat adada mahairoi sing amadi police personnel singi marakta pamdaba thaudok thokiba leikte adubu Kaisampa Junction mapada police na barricade thamjenduna khongchat adu thinglakpada nakal ani gi marakta ngaihak muknaduna awai akhum tongnake Yamlaba mahairoi singna lambida thamliba barricade sing namkhaiduna Raj Bhavan gi gate mamang tamna laktuna Manipur da NRC chatna hangadabani mitopna Manipur gi lam mapu oibi yaroi lengakna mitop sing athuba matamda khangdoknaba thaurang paikhatkadabani haibana chingba kholau kaya lauki Khongjang aduga mari leinana Desam gi General Secretary Mayengbam Somorjit Maitein hai
State asida matam kayagi mamangdigi tongan-tonganba civil society organization CSO amadi mahairu loop singda natana section kayadagi Manipurda kanglon kaina changlakpa mitop miyancha singna maram chadana changsil laktuna ka hena masing hengalakpa sidagi ngakthoknanaba Manipurgi lam sing mangsil lakpa si thingnanaba NRC chana halu haina kholaw kaya lauduna lakli Manipur lengak amadi central government na ngasi fawba karigumba thabak amata paikhatana leiba si yamna laibak thibani Moreda duty taba Manipur police ki SDPO chingtham anan leikidaba matung mafam aduda state force changsinduna thibo humbagi thabak chathabada miyoi nifu mari phagatpada kuntra nitoidi Myanmar-dagi changsilakpa mitop sing oiramki masida sunatana faraba mitop Kuntra nitoy adugi manungda Chain State People Defense Force PDF ki commander fawba yawi haiba leibak miyam na khangnaraba wafam amani hainasu somorjit na phongdokki Madam Chadan Misi Kaya Hikale Masiki Namakta NRC update to you have seen Matam Sang Launa Rapani. Adubo Labak TV thing a safe however state government su to central government su highly basum NRC update on another Hongtang Lokota Simakana Labak TV may home the Horga Toba Lanasida Equidana Morida SDPO and the Kumar Lake Matunda State Post Mam Sanjalaga Mapamata coming operation over later me mamma verified the Womatanda Equidana City Manga Mini Puga Marie Pabaki Manunda Kutagan Toys Men Maris Swaramba Segi Manunda Mo PDF Haidana Tini State Laiba Sumba PDF Sam Masi Commander Yahweh Hajapa Musida Landscape Kudung Sabalo Kanda, Hanariba Leba Sinado, Kamu Puru Kurana, the saying of population invasion Tauri Habasam Kudam Kakching district ki manung dalaiba tongan ba reserve forest amadi unclass forest ki manung channa laiba chingsing ngasidi yengsin bina ba Laitaba amagumna khutkan pangan ba lanai miyot kayana masin sijin aduna laiba kothokibadagi chingsingi mahosagi saktamda chawna akaiba pire Hiramasigi matangda paumi kangbu amana district asigi manung chanba kakchingi maramba ching kairak mamang ching amadi wabagai gi lamlen chingda koina chatluba matamda hairiba ching sangsing asigi tongan ba mafam singda miyoi kharana machine season aduna leiba kothokibagi mathakta ching sing asida anoba construction kayasu sajina ba hotnaramba thingnarakhi Hairiba leba kothokliba mafam sing ase rents office kakchingi office tagi gari tongduna chatpada minute tara dagi taramanga fawgi manungda yauba ngamba mafam sing ni forest office tagi chatpada nakkraba amadi lambi thong su fariba mafam sing ado forest department gi maikai dagi matam chana yengsin hodaba asina maram oiraga ngasigi ching amagi hana leizaramba fibam sing dagi sathina ahongba leirakhlibani Leiba kothokhiba mafam kharadi nong hek chubaga landslide fawba thokpa yabagi mawngda leihoki Kakchingi area da leiriba chingi oinadi leiba kotkiba mafam gi changfam da forest department na logi wangbada chingi leiba kot pamadi umangi pothok chingthokpa singi mathakta forest ki tongan ba x singi makada logi oiba action lokatkani haina thetpa signboard ti thengnarakhi Signboard adu thetlabasu chingdagi leibakti paksan na kotnari hauzik ningtham tha changlakpaga loinana lamlaki ujek singsu tongan ba pat singda chakta ba lakpagi matam su yawrakli adubu Manipurda leiriba irang asina maram oiraga tawgadaba thabak sing kaunakhibagum tongnarakpana pata lang thakpa check tongna ba forest staff sing chatpagi pautana khidri Miyamgi damak ahing nungtil kaidana ambulance service storiba Medilenda kanagumba lup natraga miyoy singna selgi tengbang nirakliba asi lepiro haina soibam laikai ahongay leirakta leiba Medilengi managing director Dr. N. Dayananda alias Pibaran Maitayna Northeast Window News ka hagtengnana unaruba amada phongdirectly Pibaran na hai hauzik leiriba fibam masida mateng Pangba ngamloidabagi fibam da leiri asok apan taraba singi seba tauriba singda leibaki irang asina maram oiraga awaba kaya mayoknari chahi mari hena miyamgi thogai puduna laklaba Medilena covid na chahi ani hena miyamgi seba tauduna lakhi loinana haukiba me humdagi hauduna thoklibai irang asidasu sel amata laudana asok apan yawrakpa miyoi sing tengbangli
Medellin staff chama yankairom leiramba adu sel thungi phibamda soklakpadagi hauzik miyoi humpu khak tolop tangkhai piduna chalairi. Chedagasida Medellin dagi sel gi tengbang nirakliba asti tawbiganu hauzik leiriba Medellin gi phibam asida kanagumba amatagi mateng pangba ngamloidabagi phibamda leiri. Ambulance taranipan leibagi manungda ahum khak chalairaga leiri lengakna piba startup scheme gi EMI fawba thigat pangamdana leiri. Masida miyamna tengbang pibiduna Medellin asi hinghana ba hotnaminasi haiki. Medellin se koi sorokpa chahi mari muk koi wak tawjaba hojare hojik tawjari se ambulance service home nursing care du eye care gi division chamaga maina koi wak tawjari covid ki manungda Medellin gi service si mayamna hena khangbigi akoi covid ki yamna kiraba matamduda ambulance service na patient puthok pusin tawba loinana yum changaga anabagi mateng pangjagi bani da hojik si lebaki koi megeded 3 dagi tolibi irang sida Medellin na ambulance service de jaru banina emergency hek lakpa kuding koi mateng pangjari Tuiba asokapan mayama tenere mayam se da hek akoi na ngamba kuding makoi mateng pang lakchari matunda so koi pangjagi ne na khanjai adana Medellin je hujik si koi sumaina mayam gi damta service bijari staff sing si irang jin leibana mara morakan da koi full salary piba ngamaktaba koi tha taru buk sujela banina ambulance service si free ambulance ngatani asokapan gi atho kai gi thabunina koi kanada pisa haidu no jo khangdaba aduna atho kai gi leibanina koi na chachari mayam si free do ibani tobudabu gai di thau handa yade Gari semak taba yade EMI gi pesha hulak taba yadaba si mayam je leibani na koi da chawa awa thengni aduna koi staff sing si management leibe staff sing maroina koi salary ji tangkhai da khatang launa raga koi ju wak tawjari Awang nongpok India gi manungda thumhi chendaba amatta ngairaba Loktak Pat Furup ki Irang na maram oiraga matam sangna fumdi sing sengdoktana leirakpana Loktak ki imai fumna Pumkup kuptuna leirakpadagi Loktak Development Authority na achauba machine kaya sizinaduna sengdokpa hokre. Matamamada Loktak Patagi Ithai Dam Fauba Isingi Ichel 9 na chelingaidadi Fum Sing asi loina tauthakiduna pat asida kang amadi fumdi amata leiramdabani. Adubu Ithai Dam Tingzinduna Loktak Project Ising Chingsinduna maipinanaba thaurang tawkiba asina Ichel kaikibadagi nongmagi fumdi singna Loktak Pat asi punba haurakibani. Loktaki akoiba mafam kayada machine sizinaduna fum sing leptana sing liba sina matam kharagi manungda Loktaki isinge aruba imai miyamna uba fanglagani. Loinana hojik Sendra mayada machine sizinaduna sengdokpa hauraba mafam singdadi isinge saruk ayamba uba fangle hairi. Imphal East District Magistrate na haukiba November anigi numidang pung taruktagi hauduna tha ani chupna Imphal East ki Revenue District ki manungda leiba mafam singda drone amadi wireless communication device sizinabada athingba thamkhre. Imphal East ki District Magistrate Kumantem Daina Devina thokpa order amada wafam asi palladuna miyamna mayumdagi thokpa matamda walkie-talkie Personal mobile radio amadi drone sing sizinaba amadi aranba pau sandokpa amasung aranba thabak tawbada pukning thogatpa athingba thamle hairi. Khongthang asi miyamna chathok chasin tawbada amadi miyoibagi punsida akaiba oirakpa yaba amasung Imphal area da lalol itik tawriba miyoy singda lona yadaba mongda senkhai thumkhai tawriba sing asidagi ngakthoknabani hairi. Manipur da thokliba lan asi foreigner singi khut yaure khanglabasu paliba lengak asina thokliba irang asige warushin ama pragnana ba hotnaba leitringai cherak asida masagi mathau tawduna leiriba security personnel sing asi ana yaurakpa asina lengak asi khajiktang makeup thoklakpagum tawre haina Communist Party of India CPI gi hanigi state secretary Laishram Sotin Kumar na haikre ngasi BT Road laiba Iravat Bhavan da pangthokiba paugi mifam amada wafam ase phongdokladuna Sotin Kumar na hai more amari Churachandpur da maitai changba yadringai chairak asida security personnel singna masagi mathau tawbada athingba kaya pibada natana security personnel ama laikhidaba sigi matangda center dagi wahai ama fawba phongdoraktaba si yamna laibak thibani su chathariba miyoi sing Moreda leiba tongan ba designated camp singda leiramdaba asina takle makoina pairiba khutlai sing asina tawningbata tawduna leiriba si center na ngasi fawba
Su Chanariba Singa Wadi Sanadana Manipurda Tangdu Laitaba Lamdam Ama Oinaba Hotnadriba Karigino National Highway Singda Towning Bata Towduna Ladyba Si Lengakna Meeting Changbio Loinana Kuki MLA Tara Atuba Matamda dismiss Togadabani MLA Tara na separate administration gi demand Taurakpada Center na Karigumba Wapam Amata Haidana Ngasi Fawa Tumina Laitokpa Si Yaning de Haina Fondoki Home Minister Haigiba NIA Haigiba Manipuri Governor Haiba, Leadership Minister Mona Haiba Kasi, Sinamara Morakanda, Mapangi Kut, Yaure, Haibasia Mason Kang. Adabo Mapangi Kut Yauri Bakasi, Masi, Oregasu, Ekoi Barot, Lingakna, Adumba, Parliamenta, Natragana, Center Cabinet Famaga Kanava, Loyal State Assembly Famaga Kanava, Natraga Koi State Cabinet Famaga, Kanarakanda. Adugumba Mapangi Kut na Ekoi State Asida Landare film Kiasi Karam Nakokadage Highway of Mayam say was Hadana Lakivane Yamasati Yam the sophisticated Oiba Stiper Sinadana Landara Padagi Mahakipun Silo Givasi Matung Tarapada State Lingak Ase Ajitang Mikap Topra Hanakale Kuki narco-terrorist singna Maitei singda chatharakliba lanasi thataruk helaklaba fawbada center amadi state lengakna loishinanaba hotnadaba amadi laibaga sigi Union Defense Minister Rajnath Singhna haidokiba wabu thabak oina pangthoraktaba si laibaktibani haina Khangabok club amasong maira paibi singi apunba loop ama oiriba Khangabok Joint Coordinating Committee na phongdirectly Ngasi Khangabokta Leiba Committee Sigi Office sa pangthokiba Paumi Singa Unaba Mada Committee gi Convener Kundrakpam Bisan Mangangna haikibada October Thada Print Amadi Electronic Media gi Khuthangda Union Defense Minister Rajnathna Hauzik Manipur gi Mafam Kharada Thariba Poppy Pambi Singh jet plane season nadana Manghangani Haina Phongdokkiba Wafam Adu Atubada Thabak Oina Pangthokpiu Masida State Lengaknasu Center da Akan Mamongda Taksinbiu haiki Hauzik Chathariba Kangluki Lan Asi Thataruk Mapung Fare, Masigi Tang Taba Warishin Ama Purakpagi Mamisu Udri. Lan Asi Kuki narco terrorist na Popi Thaduna, Madudagi Fanglakpa Yamlaba Senfam Singna Matik Charaba Kulaikaya Leshilaba Matung, Maitei Singda Landaba Amadi Manipur Butugaina Naba Sinbani Haibasi, Pumna Makna Kangnade. Karigumbada Chahi Asigi Oinasu Popigi Laurok Asi Lokrabadi Chathariba Lanasida Amadi Manipurgi Apunbagi Saktamda Hena Sathiba Chaitheng Lakadabana State Lengangna Union Defense Minister da Akan Mamongda Taksin Biduna Poppy Plantation Asi Loktringagi Mamangda Manghan Nana Bahotnabiyu Natrabadi Khangabok Joint Coordinating Committee gi Maikedagi Manipurda Ladyba CSO Singa Loinadna Khongjang Kaya Changsil Lagane Haina Phongdoki Manipuragi Poppy plantation ase maru phanga akogi jet season aduna masibu mangan ni haibagi thazaba warol kaya ama press ta thongdokpi khiba leire masi ngasi phawba thabak oina pangthok pirakpagi mami ama uba phangjadaba taseng namak hojik ase poppy plantation asigi akoi hojik harvest no matam masi hojik phawba masigi defense minister na haibirakhiba Wahedo, Hojik Papa Masigi, Subchaba State Government, Central Government, Masigi Subchaba Tabapang Tork, Tabasi, Tasingamak, Labakivani, Tasina, Poppy Plantation, Harvest of Kibuta Argadi, Makoina, Aguina, Hujo told me, Makadana, Asumak Shang, Gini Agugi, Tazaba, Equidin. Ngarang nungtil Lilonggi Turel Ahanbi Darul Ulam Marcus Mamangda All India Peace and Solidarity Organization APSO All India Tanjim Ing Insaf Amasung Anjuman Islahi Mosirana Punna Sinduna Palestine Solidarity Mifam Ama Pangthokre Mifam Aduda APSO gi Manipur State Committee gi President Dr. M. Nara General Secretary Khetrimayum Santa APSO gi Ngapigani APSO gi Executive Member Advocate Sanauzam Shyamcharan Social Worker Shani Simon Anjuman Islahi Mosiragi Coordinator Haji Mohizuddin All India Tanzim Insaf ke President Dr. Badruddin Pradhan Mohammad
Idris Ali, educationist Muhammad Abdul Hasim amasung local leader Haji Abdul Halimna presidium members-sing oina mifam aduda Haudok warol piraduna EPSO-gi Manipur State Committee-gi General Secretary 𝐾𝐲 haiki ningtamba Palestine ama lehanaba malemgi masing yamlaba lebaksingna saugatli amadi masigidamak malem pumbada solidarity utpagi saruk ama oina lilongda pangtokpa mifam asina Palestine gi miyambu saugatpa fongdoke mifam aduda maru oiba resource person oikiba EPSO-gi Manipur State Committee-gi President Dr. M. Narana Israel da thokliba thaudoki maru kanana hunbano haina hangki Thaudok sing asi politics ka mari lainaba ngaktani politics ki thaudok sing ni maramaduna political wisdom na warushin purakadabani haiki India ge Palestine ga chahi kaya mari lainaraktuna laklabani adubu hauzikti BJP ge Narendra Modi na luchingba NDA ge lengak asina Zionist Israel ge michang changduna Palestine ge nupi angang amasung miyam hatpa Netanyahu lengakpu saugatli masi India gi sanglaba Palestine bu saugatuna lakpa policy gi onataina badani haina Dr. Narana haike Manipur gi matangda Dr. Narana hai Manipur gi irang asi loishilu negotiation gi table da lau hana sunaba lepu miyam gi awaba kallu mifam gi aroibada kazi Rafik na Palestine Sing amadi Manipur gi miyam gi yaifanabagi damak amasung ing tappa tangdulaitaba hanjinabagi damak lai khurumki Ujiki dharmagi lami why Israel should invade Palestine karigino Palestine ma shagi le jebiste United Nations ne yanadan le ghar port mayamuma karigino they are trying to destroy chamana Manipur desu karino to risibo karigino thugai na risibo who instigated kana na insilli matungda kanale pi ai porsi kai baru yo por ma lakadori ni ko maramadana koi Manipur issue laini bi issue se shanti oina loishindu negotiation ni table da lawo hana sunabatu miyam shi awa basi kallu haibu kholaw shi na prajar do komtoi madu di leptana numi khodi hingi nai do tawi but madu bu thabu ko tor ka do putudi sarkar ni lengak ni amasung sarkar pairi bi dol du ni moi di kari torwa chobu hangni moi na khande jaga tabni mi na kari haina gi ke ki haina khanba ngambo wakhal du na mi oibani madu gi wakhal khanba mi du ngasi ai khoi oisi ai dana ne khoi na phammi phom Manipur da thoi bu thogoksu Israel da thoi thogoksu thogoki maru amasung kanana thon mano masigi di ranki ka mari na por mani ranki ki oiba goto na mani ranki ki oiba loksingna misi solve togda bana Kanglup ki irang asina maram oiduna hauzik Sophia English School Thobal na lemna mahai tamba amadi boarding singda leibagi khudong chaba piriba Kwatha khungi mahairoi mapanda Thobal DC Ahantem Subasna anirak suba tengbang oina ngasi blanket bedsheet towel notebook amadi chana thaknamba potlam kaya mateng pangkhri Tengmang adu mahairoi singda khusin naraduna mahairoi singna pukning wakal sonthaba tawdanaba amadi makhoi damak Thobal DC na angamba mateng pangani hairaduna tungda matik chaba miyoi amamam oiba ngamnanaba hotnagadabani haina angang singi pukning thaugatki Potlam sing asibu mateng Pibi bagidamak mahairoi sing amadi Sophia English School ge Management Committee ge maikai degisu Thobal ge DC bu thagat pa phongdorakli Art and Culture da Chief Minister ge tengbangi makada Thobal District ke Wari Liba Association Thobal na sinduna mamang tha October 16 tagi hauduna numit tarani tentha khongbal da leiba multiplex hall da chatharakhiba Manipur pumbagi oiba Wari Liba changdamnaba ngase loishinduna makok mathang taraba singda manamathum singyen thokre Tharamgi saruk ama oina Thobal District Wari Liba Association gi Lekhidraba Wari Libiramba Oja Singgi maphamda haikat laikat tamduna ikai khumnaba utki loinana wabagai Irom Laxman amasung athokpamdagi Yumnam Manglem anina Wari Liduna miyamda tahankhi Wari Liba nupa kunmathoi amasung nupi nipan yauna punna Wari Liba oza kunmapanna saruk yaduna chatharakhiba changdamnaba aduda nupi Wari Libagi Kanglupta Sagol bandagi
Palungbam Ranibalana Ahanba Singzamay Irom Pukri Mapaldagi Maibam Shyama Devina Ani Subamadi Tenthadagi Moirangtem Sanatombi Devina Ahum Subataki Nupagi Kanglupta Taubal Laishang Tem Dagi Laishram Ibotomba Masung Yaripok Bamo Lekai Dagi Soraisam Gunindro Anina Punna Ahanba Tenthadagi Laishram Somena Ani Subamasung Charangpatagi Laimayum Suranjoina Ahum Subataki Makok matang taraba sing amadi wari liba angang yauna wari lol kaya dasu pukning thogat po oina sel amasung citation sing ngasigi mitong len sing na yentoki. 6-day workshop on penna and costume making of Manipuri dance and book release ki thauram ama Department of Dance and Music Manipur University na sinduna Manipur University ki court holda pangthokre. Thauram aduda hane MU ki Vice Chancellor oiramba ex-MLA Dr. 𝗕𝗛𝗟𝗍𝗍𝗍 MU ki Vice Chancellor Professor N. Lokendra, Department of Dance and Music ki HOD Dr. 𝗞𝗨𝗞𝗜 Department na sige Assistant Professor Dr. 𝗕𝗛𝗪𝗍𝗍 amasung Assistant Professor Dr. 𝒑𝗪𝗪𝒪 na thauram adugi athoiba mithung sing oina saruk yakhei. Thauram gi saruk ama oina Pukrambam Lilabati Devi amadi Premlata MAISNAM na iba Performing Arts and Culture haina mingthonba larik amasu phongki. Thauram aduda ex-MLA amasung hanagi MU gi Vice Chancellor Dr. 𝗕𝗪𝗍𝗍𝗍 na haiki India gi mafam kaya da chatuna drama kaya zagoi kaya utluba matamda mapan lam gi miyoi singna yamna pamna yengne Manipuri dance asi ithokpa ngamdana leiriba si akhang ahai kaya tanaduna ithoklaga mapan lamgi miyoi kaya khanghanba mathau tai mapan lamgi miyoi singna author oihanduna leiriba masi lamda masigi larik laisu hairaba sing mahut silhanningi haiki agarana kobinaba aigi iche malermi isi atai kananate masigi vice chancellor gi mother-in-law ne Sumai Todra Kogi Samkhadu Manipuri dance the Maming Chapa Nipa Moirami Triveni Kalashangamda Aduga Maki Hegmanaupa Aduna Adusu Fauba Dancer Moy Adubu Punaxisum Navakanda Wari Wataisum Sabada Hamba Makak mention Toba I want to fill Toba I Kogi foreigners in the Yimbuda Manipuri dance ki author Kana no hangba kanda lyric chu paba English di iba lyric peti rondi kana paba foreigners Matang isda aten ba break amatang lawminasi. 40 years of trusted diagnostic service, Babina Diagnostics. Break ki matungda mayambo amuka hana taram naucheri. Ahongi lebaga sibu kaihandana thambada achauba thaudang lokhiba kurangania gi thauna adumak ngasigi maitai nupi singdasu yawi haina ayiba Ranjit Ningthauzana phongdokre. Wafamasi Manipur Youth Cultural Organization as Sindana Numit Kuntrani Chopna Chatharakpa Kurangania gi Lila Sanabagi Workshop cum Production Loisin Bagi Thauramda JN Dance Academy gi Holda Ayiba Sina Phongdokibani. Thauramasida Srimanta 𝗏𝗏𝗏𝗏 Kalakshetra Cultural Affairs Department gi Secretary Sudrasan Thakur, DMU gi Vice Chancellor Professor N. Rajmohan, Ranganiketan gi Director Ajit Das, Sangit Natak Academy Awardee SH Hemantana Chingbana Athoiba Mithunglen Sing Oina Sarugyaki. Makatana Ranjit na haikibada Kuranganyani Kaupi Maitei Nupi gi
ꯍꯩꯁꯤꯡꯕꯅ ꯑꯍꯣꯝꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯗꯨꯅ ꯊꯝꯂꯝꯕꯅ ꯉꯁꯤ ꯂꯩꯔꯤꯕ ꯑꯁꯥꯝꯒꯤ ꯂꯦꯡꯗ꯭ꯔꯕ ꯃꯁꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯈꯨꯗꯣꯜꯅꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯍꯤꯁꯇꯣꯔꯤꯀꯦꯜ ꯗ꯭ꯔꯥꯃꯥ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯈꯤ Asami aibi elabor gohoy hariba aibi sigin Nobel uranganeni Shiva Sagar da leriba ireisa yamba Jitendra 1000 sina imalon da handoga Manipur Hindi Parishad phung phiba kurunganeni si aina dramatize tawba drama gi format mu ithoga theater da direction tawba any field ai director di oi gidri du ahan hoin tawjaba dugumba drama ni kurunganeni karigi damakta khalluri banu haibadi ngasi gi tangdu leita daraba male masida importance of women masida aikogi maitai nu pisingna lowriba role model of Manipuri maitai women kana gumba singna aikogi maitai nu pisingbu negative oina una bo honarakpada maitai nu pina kari tawri haibase ngasi khakta tawbu nate mihauron miyoibana civilization ase semakpadagi aikoigi ima singna aikoigi maitai nu pisingna leimai se kalamme madugi chapchaba khudamni Manipur da thokliba irang asida lanjenaduna relief camp sing da leiriba khutsa hairaba nahas sing da masana masabu thabak pinaba haudokiba hopfest 2.0 gi makhada chatharakpo oina ahenba thabak kaya nahas sing da pinanaba liglaga khutsamnana chatminnariba Rise Up Foundation na sinduna sangai poro mamang lekai da leiba Sapo Beauty and Wellness ta pangthokre Thauramadu relief camp tara maridagi lakiba khutsa hairaba naha sing su sarugyaki naha sing thabak pinanaba hotnariba Rise Up Foundation gi publicity secretary Jennifer Wangkem na haikibada Manipur da thokliba irang asida hiram kayada amadi chawkhat khongthang kayada sonthaduna senthok lambi kaya leishil-laktaba amadi relief camp sing da leiriba naha kayabu thabak pinanaba masana masa senthok lambi leizanaba hopfest 2.0 gi thauram ase pangthokpani leiriba entrepreneur mari manga sina loinamak thabak pibadi ngamoy Manipur da leiriba entrepreneur kaya ama thoklaktuna naha singda thabak pinanaba hotnaba changi haiki situation and politically sida mayam shunam na rapasida economy the kuthar iba economy da regressive oi dai matang sidi kaya discuss itau tau na da mal hai duna khoi entrepreneur oi bani na economic development da chawkhat da lai rak ta base yamna wa ba oi duna khoi entrepreneur ma sen khara punchal daga economic development program ba tau jaba thoram ni sida khoi gi relief camp da lai bai jin now sing ju kaya khoi na donation da hingani da hai jarak pa da gi moi na su sajari ba moi gi talent moi gi creativity lai ri ba moi gi skill ba am so ba develop tau jaraga po chalaga marketplace amaju makhada sembi Manipur lenga ki home department ge approval makhada MSLAI gun house Kauba arms and ammunitions dealer ama ngase wabagai kendra gi MLA Usam Debena Thobal district ki Wangjing Kaithal gi police outpost manakta hangdokri gun house adu hangdokpagi chamlaba thauramda deputy commissioner Thobal Ahantem Subhas amadi superintendent of police Thobal Sachidananda Soibamsu sarugyaki gun house asigi proprietor Laishram Jitena lengakna nongmei paibagi ayaba piraba kanagumba customers singna dealer asidagi apamba nongmei sing lobiu amadi niyam chumna sizinasi haiba wafam phongdoraki Drug lalonba singi anoba lambi ama oirakliba Mizoram gi Champaida Assam Rifles na lupa crore ani lakh taruki mamal oigadaba heroin number 4 powder gram chani marifu tara manga kharehena Myanmar macha drug lalonba amadagi fagatli Myanmar-dagi lona yadaba pot sing lona pusillakpa thingna ba Assam Rifles ki troops singna leptana changsillakpa lanjangda drug adu Champai gi Talsam area dagi ngarang fagat pa ngamkhibani drug adu puduna lakpa Myanmar macha amasu fare akaknaba paw ama phangbadagi Assam Rifles amasung excise amadi narcotics department Champai na punna operation adu tathakibani fagalaba drug number 4 adugi mamal lupa crore ani lakh taruk listing humpu mapan amadi chatruk oigani hairi
ꯐꯥꯔꯕ ꯗ꯭ꯔꯒ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯅꯦꯁꯅꯦꯜ ꯑꯗꯨ ꯂꯣꯒꯤ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯑꯦꯛꯁꯥꯏꯖ ꯑꯃꯗꯤ ꯅꯥꯔꯀꯣꯇꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯆꯝꯐꯥꯏꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ Ngarang Combined Security Force Singna Moregi Kanan Bank ta Chathakiba Thi Humbagi Operation da Combat Uniform Khara Phagatkre. Operation adu Special Commando gi team Amana More Commando amadi 5th Indian Reserve Battalion ga loinana Thobal Commando amasung Kakching Commando ga punna Chikim Bank Kanan Bank amadi More Town ga thangnana leiba Changbang 5 village ta Chathakibani hairi. Operation aduda Kanan Bank ki mi lainadaba yum amadagi asangba mekogi combat uniform ama asangba machugi ngakpigini asangba machugi jungle boot jura ama amuba mekogi leather boot jura ama tactical belt ama fagat ki haili. Security team Asina More Muslim Basti Nepali Basti Gate number 2 amadi More Sunrise Ground gi manakta leiba mafam sing amadi yum da changduna thiba humbagi thabak chathaki adumoinamak mipa mipundi yaukide hairi. Haukiba May Humdagi ngasi fauba Manipurda Kuki Singna Landarakuna Mara Leizadraba Miyoi Kayagi Punsi Pikamnakre Yumli Sing Kaya Mai Thabikre Imalebak Manipur Kam Tengna Awabatare Mikap Mirau Kolna Pumnil Nilnkre Haina Manipuri Youth Front of Assam MYFA na Pongdorakli Asigumba Tanja Sida Mayum Mai Thadopi Kraba Leifam Leizadraba Kayana Lanjen Nariba Sigi Awaba Kaya Kallaga Amadi Leikidraba Thawai Miyambu Ikai Khumnaba Utpa Oina Chahi Khudingi MYFA na Pangthoktuna Lakpa Ningol Chakobagi Thauram Kumsigi Oina Pangthoklaroi Haina MYFA gi President Thangzam Brozen Singana Khujek Pidana Thadrokpa Cheryl Amana Phongdorakli Loinana Lepak Miyam dasu Kumsigi Oina Ningol Chakobagi Thauram ase Pangthoklagumse Haina Assamda Khundaduna Leiriba Maitei Singi Mafamda MYFA na appeal directly Haukiba Yumsa Kaisa Masung Sagolsen Numit Ania Sida Miyamna Kongjang Changsin ba Khara Laikibana Charang Naba Khara Thokrabasu Police na Akan Bachaksin Taurang Lokhatki Amadi Thokan Ningdaba Thodok Amata Thokiba Laite Haina Police Control Room Dagi Thadarokpa Cheryl Amana Hairakli Security Force Singna Loising Loya Amadi Irang Thoklakpa Yaba Mapam Singda Maru Oina Thobal Amasung Imphal West District ta Thiba Humbagi Thabak Chataki Loinana Imphal West Dagi Security Force Singna AK Rifles ahum tear gas gun ama phagat pangamki ngarang Security Force Singna UNLF pin gi active member ni haiba Miyoi ama Kamjong District ki Nambasi Khulendagi phare hairi Manipur gi ching amasung tamgi tongan ba district singda checkpoint chama kontra mari semkhibaga loinana state asigi tongan ba district ta thokiba thodok singda chenaba miyoi listing ama chani kun rom police na detain tawkhre amadi miyamna lana sandorakliba video sing asibu thazabidana ba amadi lut tawkhiba khulai sing police ta sinabina ba appeal tarakli Gawagi Fatorda Indoor Multipurpose Indoor Stadium da Sanariba Contrataret Suba National Games ta ngarang Manipur Sepak Takraw Women Team na gold ani amasung nupagi team na silver ani lawbangamkre ngarang Sepak Takraw Women Team Manipur na Yumbu Oiriba Gawabu Panjil ani Sinoda Maithiba Piduna gold lowki amade Women Regu event Final the suit Nupigi team Asina Nagaland Bu Panjil ani Sinoda Maithiba Piraduna ani Suba goal Asi Pankibani. Manipuri Mahut Sinduna Sanakiba Singh Adudi Ilangbam Priya Devi Ayekpam Maipak Devi Silpa Ilangbam Oinam Chauba Devi Wahengbam Sanajaubi Chanu Mayengbam Jenny Chanu Ilangbam Lairentonbi Devi Sorokhaibam Elizabeth Devi Lashram Usarani Devi, Kumantem Roshni Devi, Mutum Aruna Devi, Okram Jimmy Devi, Leshang Tem Sanjana Amadi, Wahengbam Pramodini Chanuni. Adumoinamak Nupagi team da Gawana Manipur Bu Maithiba Piduna silver medal funky. Amadi men's regular event su Nupagi team Asina silver medal loki. Manipur gi oina Nupagi team da Sanakiba Singh Adudi, Huidrom Anes Singh, Mayengbam Asok Singh, Tongbram Birbal Singh, Mayengbam Risikanta Singh, Johnson Achom, Tarun Khaidem Lashram Lanchenba Maitei, Chingambam Anand Singh, Happy San Takel Mayum,
ꯈꯨꯅꯥꯏꯖꯝ ꯍꯣꯂꯦꯟꯗ꯭ꯔꯣ ꯁꯤꯡ, ꯃꯨꯇꯨꯝ ꯁꯨꯁꯤꯜ ꯀꯨꯃꯥꯔ ꯁꯤꯡ, ꯀꯦꯟꯁꯟ ꯃꯣꯏꯔꯥꯡꯊꯦꯝ ꯑꯃꯗꯤ ꯂꯥꯏꯁ꯭ꯔꯝ ꯅꯤꯀꯦꯟ ꯁꯤꯡꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯣꯔꯦꯗ ꯆꯠꯊꯈꯤꯕ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟꯗ ꯀꯨꯀꯤ ꯅꯨꯄꯥ 13 ꯗꯤꯇꯦꯟ ꯇꯧꯕꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯂꯛꯄ ꯑꯃ ꯌꯥꯎꯅ ꯃꯤꯂꯤꯇꯦꯟꯠ 3 ꯐꯥꯔꯦ, 3 ꯊꯥꯗꯣꯛꯈ꯭ꯔꯦ, ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯕꯣꯝ ꯁꯥꯕꯗ ꯆꯪꯕ ꯑꯃꯗꯤ ꯂꯥꯟꯒꯤ ꯃꯆꯥꯛ ꯀꯌꯥ ꯐꯒꯠꯂꯤ꯫ NRC ꯆꯠꯅꯍꯜꯂꯨ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯅ ꯁꯤꯟꯗꯨꯅ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇꯒꯤ ꯔꯥꯖ ꯚꯕꯟ ꯒꯦꯠ ꯐꯥꯎꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯣꯡꯆꯠ ꯑꯃ ꯆꯠꯇꯨꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈ꯭ꯔꯦ꯫ ꯂꯅꯥꯏ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯅꯤꯡ ꯇꯝꯅ ꯆꯤꯡ ꯂꯩꯕꯥꯛ ꯀꯣꯠꯄꯗ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇꯕꯅ ꯃꯍꯧꯁꯥꯒꯤ ꯁꯛꯇꯝꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯦ꯫ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯑꯦꯝꯕꯨꯂꯦꯟꯁꯀꯤ ꯁꯔꯚꯤꯁ ꯄꯤꯔꯤꯕ ꯃꯦꯗꯤꯂꯦꯟ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯥꯐ ꯃꯁꯤꯡ 150ꯗꯒꯤ 70ꯗ ꯍꯟꯊꯔꯦ, ꯇꯣꯂꯣꯞ ꯇꯪꯈꯥꯏꯗꯪ ꯄꯤꯔꯤ ꯍꯥꯏꯅ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ ꯄꯤꯕꯥꯔꯦꯜꯅ ꯃꯩꯇꯩꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯔꯤꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯤꯇꯤꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ శ్రీ ꯒౌꯔꯆంద్రాయ ꯅꯃꯣ ꯄꯔꯕꯥꯁ꯭ꯔꯝꯗ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯕꯨ ꯀꯣꯟꯕꯤꯔꯝꯕ ꯃꯩꯁꯅꯥꯝ ꯃꯅꯤ ꯂꯨꯋꯥꯡꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯍꯧꯈꯤꯕ ꯇꯥꯡ 30 ꯊꯥ 10 ꯏꯪ 2016 ꯃꯦꯔꯥꯒꯤ 13 ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ಶ್ರೀ ꯒꯨರುꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯕꯤꯁ ꯑꯣꯜꯂꯒ ꯔꯥꯙꯥ ꯃꯥꯙꯕ ꯗꯥꯁ ꯍꯥꯏꯕ ꯅꯥꯝ ꯐꯪꯖꯗꯨꯅ ꯕ꯭ꯔꯤꯟꯗꯥꯕꯟ ꯄ꯭ꯔꯥꯞꯇꯤ ꯑꯣꯏꯈ꯭ꯔꯦ꯫ ꯂꯥꯛꯂꯤꯕ ꯇꯥꯡ 4 ꯊꯥ 11 ꯏꯪ 2016 ꯃꯦꯔꯥꯒꯤ 22 ꯄꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯁꯇꯤ ꯁꯟꯖꯩ ꯂꯧꯈꯠꯆꯔꯒ ꯇꯥꯡ 12 ꯊꯥ 11 ꯏꯪ 2016 ꯃꯦꯔꯥꯒꯤ 18 ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯆꯦꯔꯥ ꯎꯁꯣꯞ ꯇꯤꯡꯊꯣꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯑꯥꯠꯃꯥ ꯁꯥꯟꯇꯤꯒꯤꯗꯃꯛ ꯉꯝꯖꯕ ꯕꯁꯇꯨ ꯈꯔꯗꯪ ಶ್ರೀ ꯒೌರಚಂದ್ರ ಮಹಾಪ್ರಭುꯒꯤ ꯆꯔꯟꯗ ꯍꯔꯤ ꯁꯪꯀ꯭ꯔꯤꯇꯟꯒ ꯂꯣꯏꯅꯅ ꯀꯠꯆꯒꯗꯧꯔꯤ꯫ ꯎꯄꯂꯛꯁ꯭ꯌ ꯑꯁꯤꯗ ꯕ꯭ꯔꯥꯍꯃꯟ ꯕꯩꯁꯅꯕ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯃꯇꯝ ꯆꯥꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯍꯔꯤꯅꯥꯝ ꯁꯔꯕꯟ ꯇꯧꯕꯤꯅꯅꯕ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯎꯖꯦꯟꯖꯔꯤꯕ ꯃꯩꯁꯅꯥꯝ ꯑꯣꯡꯕꯤ ꯕꯤꯖꯨꯔꯥꯅꯤ ꯗꯦꯕꯤ ꯂꯣꯏꯅꯕꯤ, ꯃꯩꯁꯅꯥꯝ ꯅꯤꯡꯉꯣꯜ ꯀꯣꯟꯁꯝ ꯑꯣꯡꯕꯤ ꯅꯤꯔꯨꯃꯂꯥ ꯃꯆꯦ, ꯃꯩꯁꯅꯥꯝ ꯑꯣꯡꯕꯤ ꯔꯟꯖꯅꯥ ꯃꯅꯥꯎꯅꯨꯄꯤ, ꯃꯩꯁꯅꯥꯝ ꯑꯣꯡꯕꯤ ꯏꯕꯦꯊꯣꯏ ꯃꯅꯥꯎꯅꯨꯄꯤ, ꯃꯩꯁꯅꯥꯝ ꯅꯦꯚꯦꯗꯤꯇꯥ ꯃꯆꯥꯅꯨꯄꯤ, ꯃꯩꯁꯅꯥꯝ ꯗꯥꯏꯅꯥ ꯃꯆꯥꯅꯨꯄꯤ, ꯃꯩꯁꯅꯥꯝ ꯅꯟꯗꯤꯇꯥ